ꯑꯩꯅꯗꯤ ꯅꯨꯡꯁꯤꯕꯤꯅꯦꯅ ꯐꯣꯟꯒ ꯇꯧꯁꯟꯗꯅ ꯃꯌꯨꯝꯗꯒ ꯂꯨꯝꯃꯨꯔꯤ ꯑꯗꯨꯗ ꯅꯨꯄꯤꯗꯨ ꯎꯗ꯭ꯔꯣ ꯀꯥꯏꯗꯒꯤ ꯎꯗꯣꯏꯅꯣ ꯃꯥꯏ ꯃꯌꯨꯝꯁꯨ ꯅꯠꯇꯅ ꯍꯥ ꯅꯝꯕꯔ ꯄꯤꯔꯤꯅꯦꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯤꯁꯜꯂꯛꯑꯒ ꯇꯥꯃꯩꯔꯥꯕ ꯆꯥ ꯊꯛꯁꯤ ꯆꯥ ꯄꯥꯏꯌꯨ ꯔꯥꯅꯤ ꯅꯪꯅ ꯉꯍꯥꯟ ꯄꯤꯔꯛꯄ ꯐꯣꯟ ꯅꯝꯕꯔꯗꯨꯕꯨ ꯃꯩꯔꯥꯕꯅ ꯍꯥꯏꯕ ꯅꯨꯄꯤꯗꯨꯅ ꯄꯤꯔꯝꯕꯅꯦ ꯑꯗꯥꯏꯅꯦ ꯑꯣ ꯑꯗꯨꯕꯨꯔꯣ ꯅꯍꯥꯟ ꯑꯩꯈꯣꯏ ꯏꯇꯩꯅ ꯇꯥꯃꯣꯒꯤ ꯒꯥꯔꯤ ꯑꯃ ꯂꯧꯕꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯆꯦ ꯑꯃꯗ ꯏꯔꯒ ꯏꯇꯩꯅ ꯊꯝꯂꯝꯕꯖꯥꯠꯅꯤ ꯑꯩꯗꯤ ꯆꯦ ꯑꯃ ꯂꯩꯔꯦꯅ ꯃꯅꯤꯡꯗ ꯏꯔꯨꯕꯗꯨꯗ ꯑꯗ ꯑꯣꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯆꯨꯝꯂꯕꯣꯏ ꯈꯜꯂꯨꯔꯦ ꯑꯁ ꯃꯁꯤꯅ ꯇꯧꯕꯁꯤꯗꯤꯕ ꯑꯦ ꯆꯨꯝꯃꯤꯅꯦ ꯁꯣꯝꯗꯁꯨ ꯑꯃ ꯌꯥꯎꯔꯤꯅꯦ ꯑꯁ ꯂꯣꯏꯔꯦ ꯀꯩꯗꯧꯕꯩ ꯂꯣꯏꯗꯣꯏꯅꯣ ꯂꯥꯟꯈ꯭ꯔꯦ ꯀꯣ ꯍꯥꯏꯔ ꯂꯣꯏꯔꯦ ꯁꯦ ꯅꯪ ꯂꯥꯟꯕꯅꯦ ꯅꯪ ꯆꯠꯂꯒꯅꯦ ꯅꯨꯄꯤꯗꯨꯗ ꯍꯥꯏꯖꯔꯆꯣ ꯑꯁ ꯁꯥꯎꯗꯅ ꯃꯩ ꯍꯧ ꯂꯩꯔꯀꯥꯟꯗꯨꯗ ꯑꯩ ꯏꯊꯟꯗ ꯆꯠꯂꯨꯁꯤꯅꯤꯅꯦ ꯑꯩ ꯉꯝꯃꯣꯏ ꯐꯔꯦꯁꯦ ꯑꯩ ꯆꯠꯂꯒꯅꯦ ꯐꯖꯅ ꯍꯥꯏꯔꯨꯔꯒꯦ ꯌꯥꯔꯦ 이베마 ꯅꯪꯒꯤ ꯐꯖꯈ꯭ꯔꯕ ꯅꯃꯥꯏꯗꯣ ꯃꯗꯨꯗ ꯁꯣꯛꯄꯟ ꯇꯧꯔꯒꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯅꯨꯄꯤꯅꯤꯒ ꯍꯥꯏꯕꯗꯣ ꯏꯀꯥꯏꯖꯩ ꯑꯩ ꯑꯣꯏꯅꯅꯦ ꯆꯠꯆꯔꯨꯔꯒꯦ ꯄꯥꯕꯨꯡ ꯑꯩꯅ ꯃꯣꯔꯦꯗ ꯂꯦꯛꯄ ꯊꯥꯡꯗꯨ ꯀꯥꯏ ꯊꯝꯒꯦ ꯀꯔꯤꯒꯤꯅꯣꯅꯦ ꯂꯩꯔꯝꯅꯤ ꯑꯦꯟꯖꯥꯡꯗꯤ ꯍꯥꯎꯗꯣꯔꯤ ꯀꯔꯤ ꯁꯥꯅꯣꯅꯦ ꯅꯪꯅ ꯀꯛꯀꯗꯣꯔꯤꯕꯣ ꯍꯥꯏ ꯌꯥꯝ ꯊꯣꯡꯖꯜꯂꯨꯅꯨ ꯀꯣ ꯏꯄꯥꯒꯤꯗꯤ ꯅꯪꯅ ꯈꯪꯉꯤꯗꯨꯉꯥꯏ ꯃꯍꯤ ꯌꯥꯎꯍꯟꯒꯅꯨ ꯀꯣ ꯃꯇꯨꯝ ꯃꯆꯥ ꯑꯃꯇꯪ ꯑꯂꯨ ꯀ ꯌꯥꯎꯍꯟꯗꯅ ꯏꯆꯥꯅ ꯁꯦꯝꯒꯗꯧꯔꯤꯕ ꯁꯥꯁꯤꯕꯨ ꯀꯔꯤ ꯁꯥꯅꯣꯅꯦ ꯄꯥꯕꯨꯡ ꯃꯤꯁꯥꯅꯦ ꯀꯔꯤ ꯍꯨꯏꯁꯥꯅꯦ ꯍꯥꯏꯕ ꯍꯨꯏꯁꯥ ꯍꯥꯏꯁꯤꯗꯤꯅꯦ ꯊꯣꯡꯕ ꯌꯥꯝ ꯂꯨꯕꯅꯤ ꯀꯜꯍꯟꯒꯅꯨ ꯀꯣ ꯅꯄꯥꯗꯤꯅꯦ ꯁꯦ ꯒ꯭ꯔꯥꯏꯟꯗꯔ ꯌꯥꯗ꯭ꯔꯦ ꯁꯥꯏꯕ ꯉꯝꯗ꯭ꯔꯦ ꯄꯥꯕꯨꯡ ꯍꯨꯏꯁꯥ ꯍꯥꯏꯕ ꯅꯠꯇꯦꯃꯤ ꯉꯔꯥꯡ ꯑꯍꯤꯡꯁꯦ ꯁꯥꯎꯅꯤꯡꯗꯅꯅꯦ ꯇꯨꯝꯕ ꯌꯥꯗꯕ ꯑꯗꯨꯅꯅꯦ ꯃꯤ ꯌꯥꯟꯒꯦꯅ ꯍꯥꯏꯕ ꯋꯥꯅꯤ ꯍꯩ ꯅꯪꯅ ꯌꯥꯡꯒꯗꯣꯔꯤꯗꯨꯕꯨ ꯑꯩꯈꯣꯏ ꯚꯣꯇꯔ ꯆꯤꯡꯕ꯭ꯔꯣ ꯍꯩ ꯚꯣꯠ ꯃꯥꯡꯍꯟꯒꯅꯨ ꯀꯣ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯋꯥꯡꯕꯅꯦ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯌꯥꯏꯍꯦ ꯑꯗꯨꯕꯨ ꯉꯥꯏꯈꯣ ꯃꯤꯗꯨ ꯌꯥꯟꯗ꯭ꯔꯤꯉꯩꯗ ꯈꯤꯇꯪ ꯆꯦꯛꯁꯤꯜꯍꯧꯕꯗꯤ ꯐꯩꯗ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯑꯩꯅꯦ ꯑꯦꯗꯚꯣꯀꯦꯠ ꯉꯥꯉꯣꯝ ꯇꯦꯖꯀꯨꯃꯥꯔꯗꯣ ꯃꯗꯥ ꯑꯩ ꯇꯦꯂꯤꯐꯣꯟ ꯇꯧꯒꯦ ꯍꯜꯂꯣ ꯑꯦꯗꯚꯣꯀꯦꯠ ꯏꯕꯨꯡꯉꯣ ꯇꯦꯖꯀꯨꯃꯥꯔ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯪ ꯇꯥꯡꯅ ꯄꯣꯛꯆꯕꯤꯗꯣ ꯃꯤ ꯑꯃꯈꯛꯇꯪ ꯁꯨꯝ ꯋꯥꯔꯛ ꯋꯥꯇꯦꯝꯕꯣꯏ ꯀꯔꯤꯕꯣꯏ ꯊꯥꯡꯅ ꯌꯥꯅꯤꯡ ꯃꯥꯜꯂꯦ ꯄꯥꯕꯨꯡ ꯑꯃ ꯅꯠꯇꯦ ꯑꯅꯤ ꯍꯥꯏꯕꯅꯦ ꯑꯦꯗꯚꯣꯀꯦꯠ ꯁꯥꯔ ꯑꯅꯤꯅꯦꯌꯦ ꯑꯗꯣ ꯃꯁꯤꯗ ꯌꯥꯟꯊꯣꯛꯎꯔꯒ ꯑꯩꯈꯣꯏꯗ ꯀꯔꯤ ꯄꯅꯤꯁꯃꯦꯟ ꯐꯪꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯣ ꯍꯣꯏ ꯌꯥꯝꯗꯤ ꯌꯥꯟꯖꯅꯤꯡꯉꯕ ꯍꯣꯏ ꯌꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯝꯖꯔꯒꯦ ꯍꯩ ꯕꯦꯝꯃ ꯌꯥꯟꯕ ꯌꯥꯗ꯭ꯔꯦ ꯍꯩ ꯌꯥꯝ ꯆꯥꯎꯕ ꯄꯅꯤꯁꯃꯦꯟ ꯂꯩ ꯌꯦꯡꯉꯣꯏ ꯏꯄꯥꯏꯁꯥꯗꯅꯤ ꯂꯩꯃꯤꯟꯅꯔꯤꯁꯤꯀꯣ ꯅꯪꯅ ꯖꯦꯟꯗ ꯂꯩꯈ꯭ꯔꯕꯗꯤ ꯌꯦꯡꯉꯣ ꯃꯤ ꯂꯥꯛꯄꯒꯤ ꯆꯥꯛ ꯀꯅꯥꯅ ꯂꯣꯟꯅꯤ ꯍꯥ ꯆꯥꯛ ꯀꯅꯥꯅ ꯊꯣꯡꯅꯤ ꯄꯥꯕꯨꯡ ꯆꯥꯛ ꯊꯣꯡꯅꯕ ꯃꯤꯗꯨꯗꯤꯅꯦ ꯀꯩꯊꯦꯜꯗ ꯁꯃꯨ ꯃꯈꯣꯡꯗ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩ ꯑꯃ ꯊꯝꯕꯤꯔꯝꯃꯒꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯃꯗꯨꯗꯤ ꯍꯥꯎꯔꯣꯏꯅꯦ ꯊꯨꯝ ꯅꯝꯃꯣꯏꯅꯦ ꯅꯪꯕꯣ ꯁꯦꯝꯕꯤ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯀꯔꯤ ꯃꯩꯔꯥꯕꯒ ꯁꯣꯝꯒ ꯔꯣꯡ ꯅꯝꯕꯔꯗꯨꯒꯤ ꯃꯇꯥꯡꯗ ꯆꯝꯊꯣꯛꯀꯦꯅ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯅꯣꯏ ꯁꯣꯔꯨꯝꯁꯤꯗꯒꯤ ꯒꯥꯔꯤ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛ ꯅꯝꯕꯔ ꯑꯃ ꯄꯤꯔꯝꯕ ꯑꯗꯨꯕꯨ ꯃꯁꯦ ꯑꯩꯅ ꯁꯣꯏꯕ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯔꯥꯟꯁꯨ ꯅꯠꯇꯦ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯄꯗꯒꯤꯅꯤ ꯃꯩꯔꯥꯕꯅ ꯑꯩꯅ ꯁꯣꯏꯕꯅꯤ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯑꯩ ꯌꯥꯝ ꯍꯪꯒꯣꯏꯅ ꯁꯦꯡꯗꯣꯛꯄ ꯂꯥꯛꯆꯔꯤꯅꯤ
Adubu mairaba masala amagadi yam nungaigadabani. Mana lolibasina di magi asoiba khara leiramgani na khale. Punamak si tianjalaga akhoi noi lai la su hairaba ngaktani. Cha awba mum thaminaraga punna phaminaraga swap to yaba ngaktani. Ai nongmane mairaba do soidina pujarake. Ai maga amu hana unararoi. Hana gumna phone su torokanu na hayo. Aduga matungdasu asigumase thoktanaba hotnabiu. Phani ai haijage. Somsune. Phani ai honajage. Ai amuk to wari ani sabase kaya hina jade. Ai ge gari ma lobui matang do. Ko na laksarage. Ai chalugi ge. Amtang ai biko. Nangi friend lover boy do. Ai ngona sorry amtang hai hello. Phani ai chungchoi soidana kaw da bida dum tamjarage. Ai mu chalugi ge. Hello, kay lege? Nang napirakpa aigi birthday gift to. Phangena phone torokpani. Aina pikibu gift to khara thumandana nangnadi kya pamamaroi. Adubu phajadrabo. Phaje. Nangi birthday gift se ubada kapningida. Pamdadana kapningiro. Aina nangbu nushijabase mirai birangadrana khanbane. Birthday numita teddy bear pibisibu thungnadi kaina hainabro. Adugi nateda. Aina nangbu nushiba hemankhibana. Nangna mirai biramlagadi aina oihogada phibam do. Adugi khanbanida. Kem khangano. Aina hingise nangi damuktane. Ai nangbu thadoktuna kaidangungda chatloi. Nangna haribado daibang mapuna aigi thama bibi oisake. 이거 낭주 서건 말래 누피지디 탱마담네 아이디 그나 강니 느낌 좀 오래보닝으로 그래서 갈루노다 파스나 하이라가 좀 노인이 하는 레이버 포지션도 아주다 한절한 게 Mairaba nangju laptadi expert ne harga hojikti pungchai chai malina. 그다이 자이노다 폰 떡살락보다 강함다는 만남 떡살락보다 링톤 땅막다는 사일렌트함이 강임게노 브로 능시 파자이 야이 아동 티나 쪼버퍼 와 링능 앙멍가면 낭 사이트 사이디 팩 레이베와니네 아이 사이트디 굿 컨디션이네 베리 굿 컨디션 Adu eragana phone chat nok chatlaga min uba pawdo mamtang uludana. 야이 또게지 나고 아이 신가 또게 하들래 Iche, nangna sorridubu kaiginu. Da mairabase yam phaba mini. Angang nangna khangdaba khara le. Langano. Mana soigrena ne soidamna ki hairakani. Maduda khara saujinaraga kok hanjana yaradubu ba. Karigino nangna magi michang asyam changningise. 그이 눈이 숨어야 갈락들이 그이 눈 터뜨리지 Kaigino muthaliduna. Satpayo mi che. Sorry haidui tawri oramni mi. 할로 사우노 아이 신은 라스콜로 여기 Kumui che. Sorry hai dubai rangani. Sat hairo. 수마인 동네 이만업진가 아코이니 와리지다 얌 까리엄나래 에이 레이밤 자봉 강그래 혹시 소 이만업진 아코이음다 라래 아이나 너무나 폰도리지 혹시 가lum다 장나가 돌파니 야르가디 아이부 뭉치베 사가 엉덩 강비로 아이 폰 돌게 아이 라우스피커 타르가 모양다 다한게 동
ꯐꯔꯦ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯗꯤ ꯃꯣꯏ ꯃꯅꯥꯛ ꯌꯧꯔꯒ ꯑꯩ ꯐꯣꯟ ꯇꯧꯔꯛꯑꯒꯦꯀꯣ ꯑꯁ ꯋꯥꯏ ꯁꯪꯉꯦ ꯁꯤꯗꯤ ꯋꯥꯏ ꯁꯪꯉꯦ ꯅꯣꯏ ꯑꯅꯤ ꯃꯤꯠꯅ ꯎꯕ ꯄꯥꯎꯗꯝ ꯄꯥꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯍꯜꯂꯣ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯔꯕ 시분 뭉치비기 너트로 아이디 낭무 뭉치비 낭 아우르머니 뭉치비 ꯑꯩꯒꯤ ꯃꯤꯡ ꯅꯨꯡꯁꯤꯕꯤ ꯀꯧꯗꯦ ꯃꯥꯒ ꯑꯩꯒ ꯔꯨꯝ ꯅꯝꯕꯔꯗꯒꯤ ꯈꯪꯅꯕꯅꯦ ꯃꯥꯅ ꯑꯩꯒꯤ ꯃꯇꯝ ꯈꯔ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯐꯣꯟꯗ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯥ ꯑꯩ ꯁꯥꯎꯅꯗꯨꯅ ꯈꯟꯅꯔꯦ ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯐꯣꯟꯁꯤꯁꯨ ꯇꯧꯔꯛꯄꯅꯦ ꯑꯁ ꯃꯥꯅ ꯀꯦꯁ ꯈꯪꯗꯗꯣꯏꯅꯦꯃꯤ ꯁꯍꯦꯟꯕꯤꯅ ꯑꯩ ꯅꯨꯡꯁꯤꯔꯤꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯒꯤꯐ ꯑꯃꯗꯤ ꯄꯤꯅꯤꯡꯉꯤ ꯀꯩ ꯄꯤꯁꯤꯒꯦ 나바니 뭉시너리 시덕이 해나 뭉시너나버니네 타와이가 학샹가 이싱가 나가 누피가 사나가 에이 사나 하이버시 누피 그대면 나우도 벌리기네 사나기 릭아마 비šan고네 ꯑꯗꯣ ꯑꯪꯀꯜ ꯁꯍꯦꯟꯕꯤꯒꯤ ꯕꯥꯔꯗꯦꯗꯤ ꯂꯣꯏꯈꯤꯕꯗꯁꯨ ꯉꯥꯏꯔꯤ ꯀꯩ ꯍꯥꯏꯔ ꯄꯤꯗꯣꯏꯅꯣ ꯑꯗꯨꯕꯣ ꯅꯪꯒꯤ ꯕꯥꯔꯗꯦꯅꯦ ꯍꯥꯏꯔꯒ ꯀꯣꯛ ꯄꯤꯁꯟꯈ꯭ꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯁ ꯌꯥꯔꯣꯏꯗ ꯑꯩ ꯕꯥꯔꯗꯦꯗꯤ ꯃꯥꯅ ꯄꯤꯔꯛꯇꯧ ꯅꯠꯇ꯭ꯔꯣ ꯒꯤꯐ ꯊꯧꯕ ꯑꯣꯏꯅ ꯇꯥꯗꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯨꯡꯁꯤ ꯅꯪꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯆꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯉꯥꯏꯕ ꯉꯝꯗꯕꯗꯒꯤ ꯂꯤꯛ ꯑꯃ ꯑꯣꯏꯅ ꯄꯤꯖꯈꯤꯕꯅꯤ 이콧막나 혹시버 군도 빠리앵니 칸나 낙삼드도 시비우고 하르가 꼭 타정 널로르두부 मधुना फारनी ने दुदे अंकल आई था करके sumhatpa nangi minokuna apamba mihoba pokhalleibu thamoibu sumhatpa nangi minokuna apamba mihoba pokhalleibu nungsi nangliva nungsiba isaise nungsi nangliva nungsiba isaise aibu ngauhanba nantagidamagni aibu ngauhanba nantagidamagni uningbana lang taklay nanggi sakam tabu yengningbana khoirangi nanggi mai thong tabu thinglaba ahinggi shasi thababu taram dangru mitki mashe manalbu nanggi saktamni khanda yengjariye nanggi mai thongni khanda yengjaye thamoibu sumhatpa nangi minokuna apamba mihoba pokhalleibu Samlaba thamoida utlam muay ngonda lat chahauge nungsibi minok tunok lamuay
ꯈꯪꯖꯕꯅꯤ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡꯗꯨ ꯈꯜꯂꯅꯨ ꯑꯇꯩ ꯋꯥꯈꯜ ꯏꯀꯥꯏꯕꯁꯨ ꯊꯥꯗꯣꯛꯂꯣ ꯈꯜꯂꯅꯨ ꯑꯇꯩ ꯋꯥꯈꯜ ꯏꯀꯥꯏꯕꯁꯨ ꯊꯥꯗꯣꯛꯂꯣ ꯇꯥꯍꯜꯂꯒꯦ ꯉꯁꯤꯗꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯁꯦ ꯇꯥꯍꯜꯂꯒꯦ ꯉꯁꯤꯗꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯁꯦ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄ ꯅꯪꯒꯤ ꯃꯤꯅꯣꯛꯇꯨꯅ ꯑꯄꯥꯝꯕ ꯃꯤꯍꯧꯕ ꯄꯣꯛꯍꯜꯂꯦ ꯑꯩꯕꯨ ꯏꯃꯥ ꯁꯒꯦꯟꯕꯤ ꯂꯩꯈꯤꯕ꯭ꯔꯣ? ꯍꯩꯃꯥ ꯂꯩꯈꯤꯕꯅꯦ ꯏꯆꯥ ꯂꯥꯛꯑꯦꯗꯅ ꯃꯥꯗꯤꯅꯦ ꯑꯣꯐꯤꯁꯀ ꯑꯃꯠꯇ ꯆꯠꯇꯕ ꯃꯈꯩ ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩꯕꯗꯨꯗꯅꯦ ꯏꯃꯥꯅ ꯅꯪ ꯂꯥꯛꯎ ꯍꯥꯏꯗꯅ ꯄꯥꯎ ꯆꯦꯟꯈꯤꯕꯅꯤ ꯃꯥꯕꯨ ꯀꯥꯏꯗ ꯂꯩꯈꯤꯒꯦ ꯏꯃꯥ? ꯃꯥꯒꯤ ꯀꯥꯗꯅꯦ ꯂꯩꯍꯧꯕꯅꯤ ꯅꯪꯅꯅꯦ ꯊꯦꯝꯃꯒꯅꯦ ꯆꯥꯛꯀꯗꯣ ꯈꯔ ꯆꯥꯃꯤꯟꯅꯧ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯆꯪꯉꯨꯔꯣ ꯅꯣꯏꯅꯦ ꯌꯥꯝꯅ ꯄꯥꯝꯖꯕ ꯄꯥꯛꯅꯝꯗꯣ ꯏꯃꯥ ꯅꯝꯃꯒ ꯄꯣꯔꯛꯑꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯎꯪꯗꯨꯅ ꯂꯩꯗꯨꯅ ꯑꯣꯐꯤꯁꯀ ꯑꯝꯇ ꯆꯠꯇꯒꯩ ꯔꯣꯡ ꯅꯝꯕꯔꯗꯨꯒ ꯁꯥꯎꯅꯔꯕꯣ? ꯅꯨꯡꯁꯤꯕꯕꯨ ꯑꯗꯨꯛ ꯂꯥꯏꯅ ꯈꯟꯕ ꯃꯥꯒꯤ ꯊꯃꯣꯏꯗꯨꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯐꯥꯎ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯩꯅꯗꯤ ꯍꯥꯟꯅ ꯍꯥꯏꯖꯕꯅꯤꯀꯣ ꯐꯣꯟꯗ ꯈꯪꯅꯕꯁꯦ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯁꯜꯂꯨꯅꯣꯅ ꯑꯩꯁꯨ ꯉꯛꯑꯦ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯔ ꯅꯨꯡꯁꯤꯔꯨꯏꯅꯣ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯣ ꯃꯉꯣꯟꯗ ꯂꯤꯔꯒ ꯈꯪꯍꯜꯂꯁꯤꯔꯥ? ꯃꯗꯨ ꯂꯤꯗꯨꯅ ꯍꯦꯛꯇ ꯈꯪꯒꯗꯕ ꯃꯤꯁꯨ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯗꯤ ꯃꯥꯁꯨ ꯃꯁꯤꯒꯤ ꯃꯩꯆꯥꯛꯁꯦ ꯈꯪꯒꯅꯤ ꯃꯩꯆꯥꯛꯁꯦ ꯃꯥꯁꯨ ꯈꯪꯍꯟꯕ ꯄꯥꯝꯃꯦ ꯄꯥꯝꯃꯦꯅ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯃꯗꯣ ꯑꯩꯅ ꯄꯥꯡꯊꯣꯛꯀꯅꯤ ꯀꯃꯥꯏꯅ ꯄꯥꯡꯊꯣꯛꯇꯣꯏꯅꯣ? ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯗꯨꯒ ꯆꯥꯟꯅꯕ ꯊꯕꯛ ꯑꯃ ꯇꯧꯍꯟꯒꯅꯤ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯀꯩꯗꯧꯔꯦ ꯎꯪꯂꯩꯗꯤ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯈꯥꯡꯉꯤꯔꯣ? ꯑꯩ ꯀꯩꯗꯧꯗꯨꯅꯣ ꯈꯪꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ? ꯅꯤꯈꯥꯏꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯥꯗꯤ ꯏꯆꯝ ꯆꯝꯖꯕ ꯃꯤꯑꯣꯏꯅꯤ ꯑꯩꯅ ꯁꯥꯟꯅꯕꯤꯔꯤꯁꯦ ꯀꯔꯝꯕ ꯃꯤꯁꯨꯝ ꯂꯩꯋꯥ ꯀꯥꯞꯁꯤꯟꯕꯤꯔꯛꯑꯒꯦ ꯅꯪꯅ ꯁꯨꯛ ꯊꯤꯅ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯅ? ꯃꯥꯗꯤ ꯏꯆꯦꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯊꯥꯔꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯂꯤꯛꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯆꯦꯅ ꯈꯪꯉꯗꯤ ꯋꯥ ꯊꯣꯛꯅꯔꯅꯤ ꯐꯖꯅ ꯍꯥꯏꯗꯣꯛꯄꯅ ꯐꯠꯇ꯭ꯔꯣ? ꯌꯥꯗꯦ ꯃꯗꯨꯒꯤꯁꯨ ꯃꯇꯥꯡ ꯂꯥꯛꯈꯤꯅꯤ ꯏꯆꯦꯁꯨ ꯐꯣꯟꯗ ꯅꯨꯄꯥ ꯑꯃꯒ ꯊꯋꯥꯏ ꯌꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯩꯁꯨ ꯈꯜꯂꯣꯏꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯤ ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯅꯤꯈꯥꯏꯅ ꯅꯪꯕꯨ ꯅꯠꯇꯦ ꯅꯨꯡꯁꯤꯔꯤꯁꯦ ꯏꯆꯦꯒꯤ ꯏꯪꯇꯞꯄ ꯃꯇꯧꯗꯨꯗꯅꯦ ꯃꯥꯅ ꯉꯥꯎꯖꯔꯤꯁꯦ ꯅꯨꯡꯁꯤꯕꯁꯦ ꯑꯁꯨꯝ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯅꯤꯈꯥꯏꯅ ꯑꯩꯕꯨ ꯈꯪꯍꯟꯕꯅꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯕ꯭ꯔꯣ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯍꯥꯠꯀ ꯂꯣꯏ ꯁꯦꯒꯥꯏꯔꯦꯗ ꯅꯌꯥꯝꯕꯗꯤ ꯀꯣꯛ ꯌꯥꯎꯅ ꯀꯥꯏꯔꯝꯅꯤꯅꯦ ꯅꯪꯒꯤ ꯍꯥꯔꯠꯇꯨꯕꯨꯗꯤ ꯑꯩꯅ ꯅꯨꯃꯤꯠ 10ꯅꯤ ꯃꯅꯨꯡꯗ ꯐꯣꯠꯆꯤꯟꯕꯤꯅꯤ ꯑꯗꯣ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯉꯥꯂꯩꯃꯕꯨ ꯑꯩꯉꯣꯟꯗ ꯌꯥꯍꯟꯕ ꯉꯝꯒꯗ꯭ꯔꯣ? ꯑꯩꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯀꯦꯁ ꯈꯪꯗ ꯇꯧꯏꯅꯤ ꯂꯣ ꯆꯠꯁꯤꯂꯣ ꯑꯩ ꯇꯧꯒꯦ ꯑꯁꯤꯗ ꯑꯍꯜ ꯑꯃ ꯐꯝꯃꯤꯁꯦ ꯑꯁꯤ ꯃꯄꯥꯗꯅꯤ ꯃꯉꯥꯂꯩꯃ ꯍꯣꯏꯗꯤ ꯑꯁꯤ ꯑꯍꯟꯁꯤ ꯍꯪꯁꯤꯔꯣ? ꯑꯁꯤ ꯍꯜꯂꯣ ꯑꯩꯗꯤ ꯎꯇꯤꯟ ꯃꯥꯜꯂꯨꯔꯤꯅꯤ खुरा थबक कनबीरी नोंगदा क्या क्या साबीगे हौजिकानी आंगांजिंगे थबक सुनिंगदबसिनाबा
시기더러마 쿠라 오이나 혹시 더박 깡칼락다나 와 걸설 사갈리 이봉호이나 다들이봐 가당두나 까람바 폴리틱스노 아 쿠라 스마이 떠보니 두칸가 팜비 망아 레이마나 샤비 마짜마 아 레이비도 시다 어이 마빠도 얌 사팁니 어이 에라 마빠도 얌 사티를 그이동도이노네 쿠라 마짜누피도 꼭록 살라니 마야 오이나 깐다 그이동 감도리기 나트라니 하 마니 브로 바봉 아마나티 아니 하이바네 너희디 말로 말라이니네 아디 나반이나 우네닝이 하리부 누피 마사도 아이 꼭토우게 고 나반이 쳇디 잘라고누 고 아이 쇼이들 꼭토르게 고 어이 쿠라 레이저랑게 마봉치니 시행자는 마시한지 아이 비마 바봉 낭나 야니 하이바 sakyam takhatpa anido mapanda lehore yalu yanba yaba minim hoy 그이동으로잖아 헤로라에는 깝까이게 살라가 만나마 깝산다나 맞춤다 레이자로 레이저누다 칸 나빠가 독자락셔니 ai 비마 시들레이레 뚜 에 당니 마이는 마징 넘니 생기누나 미우 시다브로 마징 감 토가 봐 남마이드도 옌데 아유, 소이달로라나 ai 비마 시름 파레 라우네 ai nang yani du yalo laune mapa ai ngonda phau sikta banna 에 시주 여러미니 바봉 한도 옌데한테 삭소비도나 소이달게 마세 야라게 눅치병도 말고 눅치병 말고 낭야드리가 이 와리징도 생롱 달려오게 낭이 눅시비 해변나 진도 아두나 이니 얀타닝니세 아싸이다 반요 yalune hey yalune 낭이 실험다시다네 낭이 벤다부터 투나 해오로 낭 더우가라니가 루홍만 놈이다 처음도 락트릭랑나 루홍만 아두 우루보다 아이나 닝터우다기 폰 넘버 라호거니 마나 오나 타이나나 피살락다나 낭기 폰다 따루래 아두나네 낭기 두칸나 라가 아코이니 따라 파우나기드리도 mabani si manung daron bakang lonam di leri jani dana ibono paham si karino 탕얀 비다바 ye maduna ti aina hangin si isanu pigi manakta la isi ibono kari haining balai 뽕 초이기 발란기 뿜나마 나 끼워나 하이제게 락서번 bema to yalo nuko 오이보 오이다바 야마나 리레 거 타독비고 뽕이암 누가이저래 예 어묵사 자루기게 라 눅시빈이네 할로 Mairaba, nahan aina namanabasingi mamangda phone na ngangkibado. I am nungairaktre. Adugi soigre na phone tawraine. Kaya nang soidono aidi na ona phone tor foi kai lerama Kaigia. aina nangona lan khriba singdugi lan khreba waina aibu kai sunga pibu ngamo haba ikhangi tasena ai nangona lan khre Aseng mamaru haisidi lan kre haiba hongnade. Amana amabu ngaknagadabane. ai bo ji phoba maru amane khanduna ngakpiramase ai nangmu yam thagale Nungshibina matam chupada nangbu aphaba marup ama oina laikini Mairaba. Aina nangwanda phone tawra ise. Aigi mana bima Mahindra showroom dale. Makhoigi mi ma lawni hai. Aduda nangshi yahognaba na haige tawbane. ai di bu ikaire nang na ida makta khanbirambaji gi khalubada Kedobe ikai doino. Asengma marup haibisidi amagi mateng amana pangadabane. Ado nangla ani haigrage ko. kram gandano Monday numita. Nangi certificate biodata loi pura chaluko. hoi aina nungsibigi jo soidan laman singini da ado mande numita aina
इंटरव्यू चटपद करी ड्रेस चलो हाइनो याम नादा चलो मखोगी मैनेजर दो लेसाबी ने हाइबने नमित का दो ngaurga ai muka hogini ko डायलॉग कदी नाली नंगदे आई असेंग मरुम ने अइना केदो वे काउदैनो मंडे ni ko kauni thamage अंकल ए अने युम थीरगा दुकान लेमी मैथों कालामिदा अंकल दी सिंधी फसुई है सिनी ने ऑल राउंडर है दो पंक्शॉप शॉप नंदी तांदबनिदा ए सेन तान बाइबसे चिलाउ थिया पोंती रे अंकल ना तालिब सेंदबु काई थमगे ए काई थमनिएगी लेट्रिनदा ओ अंकल की सेल खुथम जिदे अनो मोमनी ने ai mawong ama na ti ne mayam na thamnari bu mawong du ni ne ai ado nang na ai thi la isibu ama du ni yarak pagi athum hau lai gen la iro lai tho loi ke no अंकल मेरू बड़ा की होटल के आओ अथु में आंदो लोई के नो muwa sung lai le ro khanga bu su ne nang se nungai bam di yauri ado ama du gi nuksi khonjel dong ta ta sidana phone du lo thorong to tok sulo याई tok sulo चले हेलो नंगी खोजेल जे नोंग ता ताहुदबदा चाफम ताफम खंग्रे नाटकन बलुकी सेक्रेटरी ga oibra सोयमी नत्रो सोयमी आई निखाई ने निखाई ri kanano karigino nana phone da sanara ise इचे कनाई फोन khangde phone sanara iba ora male अमते येंगे आई निखाई ने हल ममांग ओइ चोबे ए थांवेने कोई नुमा उसी तो thi na muk serakani nungshi na muk korokani masini ne nungshi changyeng harip se ngwa सेमिनी ने हेलो हेलो कई नु नंग उजिंगा इदबो कई दौरगे नंग उजिते निखाय बु कनानो अंगोंदा साना कुनु काय हाइदुदी हौजिकान की फोन से मी ओनाना तारगने फैजे याम चटलबन कंपनी की सेल ताना बोयरंगनी अदुदा नंगशु यावरु बोयरंगनी अस अदु वाहिदु तोदा नुंगाई नुंगाई बा वारी दुम सासे Excuse me, ma'am. Ma'am gi kada mi amanga hori. la la mulage Hoi funny, ma'am. adudi mayam ngaktan continue toramuko excuse me yare phamo ꯑꯩꯒꯤ ꯃꯤꯡ ꯃꯩꯔꯥꯎ khange nangi biodata yenge ꯑꯩꯈꯣꯏꯅ ꯂꯧꯒꯗꯧꯔꯤꯕ ꯐꯝꯁꯤꯒ ꯅꯪꯒꯗꯤ ꯌꯥꯝ ꯆꯥꯟꯅꯔꯦ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯕ ꯌꯥꯔꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯦꯝ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯉꯥꯏꯈꯣ ꯌꯨꯝꯗꯤ ꯄꯥꯜꯂꯕ꯭ꯔꯥ ꯄꯥꯟꯖꯗ꯭ꯔꯤ ꯄꯥꯈꯪꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯍꯜꯂꯣ ꯅꯨꯡꯁꯤꯕꯤ ꯑꯩ ꯃꯍꯦꯟꯗ꯭ꯔ ꯁꯣꯔꯨꯝꯗ ꯂꯩꯌꯦ ꯃꯦꯅꯦꯖꯔ ꯎꯅꯔꯦ ꯍꯌꯦꯡꯗꯤ ꯀꯥ ꯌꯥꯔꯅꯤ ꯍꯥꯏꯔꯦ
ꯃꯦꯅꯦꯖꯔꯗꯨꯕꯨ ꯃꯁꯛ ꯀꯝꯗꯧꯒꯦ? ꯑꯁ ꯂꯩꯇ꯭ꯔꯦ ꯃꯁꯛꯇꯤ ꯊꯤ ꯅꯥꯞꯄꯦ ꯃꯩ ꯇꯥꯔꯦ ꯑꯗꯨ ꯃꯥ ꯑꯩꯉꯣꯟꯗ ꯌꯨꯝ ꯄꯥꯜꯂꯕ ꯍꯥꯏꯅ ꯍꯪꯉꯦ ꯑꯗꯣ ꯑꯩ ꯄꯥꯈꯪꯅꯦꯅ ꯍꯥꯏꯔꯝꯕꯅꯤ ꯃꯥꯏꯗꯨꯕꯨ ꯀꯩ ꯋꯥꯈꯜ ꯂꯩꯖꯥꯠꯅꯣ? ꯑꯩꯅ ꯃꯤꯠ ꯉꯥꯎꯅꯨ ꯍꯥꯏꯕꯗꯨ ꯅꯪ ꯀꯥꯎꯗꯦꯀꯣ? ꯀꯩꯗꯧꯕꯩ ꯀꯥꯎꯗꯣꯏꯅꯣ ꯑꯩ ꯌꯨꯝ ꯌꯧꯔ ꯇꯧꯔꯒꯦ ꯊꯝꯃꯦ ꯅꯪꯅ ꯍꯣꯔꯦꯟ ꯃꯉꯥꯂꯩꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯌꯥꯝ ꯁꯗꯟ ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯊꯦꯡꯅꯕꯒꯤ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯌꯥꯝ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯅ ꯍꯥꯏ ꯃꯉꯥꯂꯩꯃ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯈꯪꯉꯦꯅ ꯁꯨꯃꯥꯏꯅ ꯍꯥꯏꯒꯗ ꯍꯣꯏ ꯕ꯭ꯔꯣ ꯑꯃꯨꯛ ꯇꯧꯔꯣ ꯗꯦꯃꯣ ꯑꯝꯇ ꯄꯤꯔꯣ ꯌꯥꯝ ꯅꯥꯟ ꯇꯧ ꯐꯖꯅ ꯆꯠꯂꯣ ꯁꯨꯔ ꯆꯨꯝꯍꯜꯂꯣ ꯍꯣꯏ ꯃꯉꯥꯂꯩꯃ ꯀꯗꯥꯏ ꯆꯠꯂꯤꯅꯣ? ꯑꯁ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯀꯜꯂꯦ ꯑꯗꯨꯗꯤ ꯑꯔꯅꯣꯟꯅ ꯍꯥꯏꯕ ꯃꯥꯜꯂꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯅꯨꯄꯤꯗꯨ ꯀꯥꯏ ꯌꯥꯔꯛꯇꯣꯏꯅꯣ ꯌꯥꯝ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯅ ꯍꯥꯏꯒꯗꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏ ꯃꯉꯥꯂꯩꯃ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯌꯥꯅꯤꯀꯣ ꯋꯥꯈꯟ ꯇꯥꯔꯕ ꯑꯥꯎ ꯇꯥꯔꯦ ꯑꯗꯨꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯣꯏ ꯃꯉꯥꯂꯩꯃ ꯀꯗꯥꯏ ꯆꯠꯂꯤꯅꯣ? ꯌꯥꯗꯕ꯭ꯔꯣ? ꯊꯣꯛꯂꯛꯑꯦꯅꯦ ꯆꯠꯂꯣ ꯃꯥꯏ ꯄꯥꯛꯄ ꯌꯥꯝ ꯅꯥꯟꯅ ꯇꯧ ꯑꯣꯜ ꯗ ꯕꯦꯁ ꯒꯨꯗ ꯂꯛ ꯑꯩ ꯂꯦꯞ ꯑꯝꯇ ꯌꯦꯡꯒꯦ ꯉꯥꯏꯈꯣ all the best go thank you boss ꯁꯣꯏꯍꯟꯕ ꯌꯥꯗꯦ ꯐꯖꯅ ꯇꯧꯒꯗꯕꯅꯤ ꯆꯠꯂꯣ go ꯌꯥꯝ ꯁ꯭ꯃꯥꯔꯠ ꯑꯣꯏ ꯃꯉꯥꯂꯩꯃ ꯅꯪ ꯀꯥꯏ ꯀꯩꯅꯣ ꯅꯪ ꯅꯨꯄꯤꯗ ꯉꯥꯡꯉꯤꯗꯨ ꯈꯔ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯑꯃꯨꯛ ꯍꯜꯂꯣ ꯃꯀꯣꯛ ꯇꯩꯍꯧ ꯍꯜꯂꯨꯅꯦ ꯃꯀꯣꯛ ꯇꯩꯍꯧꯅꯦ खरा हौना हायो खरा हौतकना हायो नुपा थोकना हो मगालैमा सिदि हौमननि सिदि चेलौ बरे सक्तासिगा ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯐꯠꯇꯦꯅ ꯂꯤꯕꯤꯔꯝꯕ ꯁꯟꯖꯦ ꯅꯍꯥ ꯀꯩꯅ ꯆꯥꯕꯒꯤ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ? ꯃꯗꯨ ꯅꯤꯡꯁꯤꯡꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯁꯤꯡꯁꯦ꯫ ꯃꯥꯅ ꯑꯩꯕꯨ ꯂꯦꯜꯂꯝꯕꯒꯤꯗꯃꯛ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯂꯨꯕꯅꯤ꯫ ꯂꯃꯟ ꯈꯨꯝꯕꯗ ꯀꯔꯤꯒꯤ ꯏꯆꯦ ꯄꯛꯁꯜꯂꯨꯔꯤꯅꯣ? ꯃꯗꯨꯅꯦ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯩ ꯁꯣꯏꯔꯤꯁꯦ꯫ ꯏꯆꯣꯞ ꯆꯣꯞꯅꯔꯤꯉꯩꯗꯅꯦ ꯂꯤꯛꯇꯣ ꯌꯥꯝ ꯊꯨꯅ ꯍꯟꯗꯣꯛꯈꯣ꯫ ꯐꯣꯟꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈ꯭ꯔꯕ? ꯊꯝꯗ꯭ꯔꯤ꯫ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ? ꯅꯪ ꯐꯖꯅ ꯉꯥꯎꯔꯤꯅꯦ꯫ ꯉꯥꯎꯔꯦ꯫ ꯑꯩ ꯃꯉꯣꯟꯗ ꯐꯖꯅ ꯉꯥꯎꯔꯦ꯫ ꯃꯗꯨꯏ ꯈꯨꯡꯉꯥꯎꯗꯣ ꯑꯣꯏꯕ ꯌꯥꯔꯣꯏ, ꯁꯣꯏꯗꯅ ꯆꯣꯞꯅꯔꯛꯀꯅꯤ꯫ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯏꯆꯦꯗ ꯄꯤꯔꯛꯄ ꯂꯤꯛꯇꯣ ꯌꯥꯝ ꯊꯨꯅ ꯍꯟꯗꯣꯛꯈꯣ꯫ ꯅꯪꯅꯅꯦ ꯅꯤꯈꯥꯏꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯇꯣꯛꯎ꯫ ꯁꯣꯏꯗꯅ ꯆꯣꯞꯅꯔꯛꯀꯅꯤ꯫